अहानबदा मरुइबा पाउ पिजरी ख्वाइरंबन इमा कैथेलदा JFD अमदी अपुनबा नुपी लुपना सिंदुना NRC तौदना सेंसस तौबा यारोय हाइबा डिमांड तौरदुना सिट इन प्रोटेस्ट चथरी खुराइजम लोकलना युमनाम हुइरोम मखा लेकाइदा लेबा हाइनिंग सोय वाटर बॉडी यंगसिनख्रे Security Force na area domination amasung chingnaba mafam singda thiba humbagi thabag leptana chathari amasung Senapati district ki manung chanba National Highway 2 gi Khongnem thana area dagi Security Force na miyoy ani fare hairi Mami TV na sandok chaba news update yang bidi bastingbu taram na oksari pau sandok na pizari Khwairambban ima kaithelda JFD amadi apunba nupi lupna sinduna NRC tawdana census tawba yaroi haiba demand tawraduna sit in protest athari logi wangmada changsilakpa mitop miyan jasing NRC hana pangthoktuna khangdoklaba matungda census pangthokadabani haiduna JFD na sangsilakpa khongjang ki manung channa ngasi mafam kayada paksana khongjang sangsili loinana mahairoi singna su mahai tampham sang singda khongjang sangsinkhre State Tourism Minister Khuraizam Local na ngarang Imphal West District ki Yumnam Huidrom Makhalaikai da leiba Haining Soy Water Body semka sagali badu chatuna yengsinkhre Local na haikibada mafam asida Haining Soy Ecotourism Project paikhatlibasi loisilaklabadi tourism sector ki yamna maru oiba mafam ama oiragani Sri Local na Yumnam Huidrom phauduna cheliba Hausoi Maril sengtokpagi thabak sing shu chatuna yengsinki Hausoi Maril asi upokpi thongkhongdagi Haining Soy faugiba manungda Ithai lakhong ki damak yamna maru oiba khong amani hairi Minister na iram sifai mai lekaida semgatliba open gym gi saruk su chatuna yangsinki Sri Local na ngarang Yumnam Huidrom Thiam laisang khong da pangthokpa laidik faba mahairoi singda manamathum yan thokpa gi thoram amada su saruk yakhi Security Force na area domination amasung chingnaba mafam singda thiba humbagi thabak leptana chathari tongan ba mafam singda Security Force na thiba humbagi thabak chathabada lalhauba ani amasung khusu khulai sing pagatle Imphal West District ki manung chanba tauthong mamang leikai dagi Pripak Pro gi miyoi ama Security Force na fare amasung Imphal West District ki Rims Road area dagi koireng na luchingba UNLF ki miyoi ama ngarang fare hairi amaromda Tengnopal District ki Sinam Village area dagi Security Force na khusukulai sing pagatle faraba khusukulai adu ki manungda incest Excalibur ama incest rifle ani incest LMG magazine ahum amasung nongmai maru manga yauri hairi Senapati District ki manung chanba National Highway 2 gi Khongnem thana area dagi Security Force na miyoi ani fare haidi makhoi dagi WY tablet kg mangaga gram chamapal amasung I20 car ama fagatle miyoi singa si sora mamang leikai amasung paubidek maning leikai dagi ni haidi Suna Sinduna self-reliance in food Jinjak the Mipal Tang the Batimda drawing competition pangthokre ngarang nongmaijing numita Su gi mideng makada Kakching District Committee na Sinduna humpuga mathoirak suba Hunger Masters Day Regeneration Man mathau sangba thabum haina mingthonba self-reliance in food Jinjak the Mipal Tang the Bahaiba Timda drawing competition ama Kakching District ki manung chana leiba Yumbi Macha High School da Satra chamanga muk hena saruk yaduna mai pakna pangthokre
ꯀꯨꯝꯖꯥ ꯑꯃꯒ ꯆꯃꯥꯄꯜ ꯍꯨꯝꯐꯨꯒ ꯃꯉꯥꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯝꯗꯝꯁꯤꯒꯤ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯕꯁꯤꯡꯒ ꯀꯔꯕꯥꯔꯋꯥꯂꯥ ꯈꯔꯒ ꯂꯧꯇꯨꯅꯗꯨꯅ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯊꯣꯛ ꯆꯦꯡꯊꯣꯛꯄꯨ ꯃꯄꯥꯟ ꯂꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯠꯈꯤ ꯂꯣꯏꯅꯅ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯗ꯭ꯔꯣꯌꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯝꯁꯨꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯔꯇꯣ ꯔꯤꯡꯅꯩ ꯀꯣꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯝꯕꯔ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Ibig magkigano. Alam mo tamo, sige yung se, next time tinacheksin na laksilaga tamdro ba ni ne? Tadarang se, juara habaga ang takidra bo. Asum na, mayam na machal bo ngapsyan lugum. Basige yung masibu, asoya ngan ko kada batagi. Next time tina ngapsyan li. Next time juara habating ngaptok na nabasim ba ni? Zarman technology siya naman na, concrete katok na tinaba matanda, kapang amok tuhena henggal adli. Next time strength is in the quick. ब्रेक मतुंगदा तराम ओक्सरी मखा ताबा पाव पिजरी ब्रिक्स एनवायरनमेंट मिनिस्टर सिंगी तरागनी थोई सुबा मिफम भारत न युम्बु ओइदुना हयेंगदगी न्यू दिल्ली दा हौरगनी भारत की ब्रिक्स चेयरमैनशिप की मखादा पांगथोकदबा मिफम असिदा इनोवेशन कोऑपरेशन अमसुंग सस्टेनेबिलिटी यावना लम कयादा खनगनी मिफम असी भारत के एनवायरनमेंट फॉरेस्ट एंड क्लाइमेट चेंज मिनिस्टर भूपेंद्र यादव न सभापति ओइदुना पांगथोकनी हाइरी सलाई कनबलुप सीसी की चही की पांगथोकपा कालेन मिफम समर सेशन की सरुक अमा ओइना हौकिबा अगस्त की तांग 13 दगी हौदुना चथरखिबा 3 days रेसिडेंशियल लीडरशिप ट्रेनिंग कैंप ngasi humni chanba numita mai pakna loishinkhre sabal tongba modern high school thawba sabal tongba da pangthokiba leadership कैंप asi की thimna responsible leadership for a responsible future haibasina oikhi tongan tongan ba सलाई कनबलुप के यूनिट सिंगदगी लाकपा पुनः कैंपर यांखै न सरुक यादुना पांगथोखिबा लीडरशिप कैंप असिदा सलाई कनबलुप सीसी के सलाइचा रिसोर्स पर्सन सिंगना हौजिक हौजिक ओइदिबा मणिपुर अमदी मालेमगी होंगलक्लिबा अहोंगबा सिंगी मातांगदा खना नैनखि ताकपी तंबिखि यामना मरु ओइना नैनखिबा टॉपिक सिंगी मनुंगदा एनआरसी
ST demand, international conflict, roles of leaders, human rights na chingba maruoiba kaya yauri. Loinana kem asibu mai pangna pangthokna bo honabada mateng pangbirakiba salai cha khuding makpu salai kan balup CC gi mai kaidagi thagatpa amadi ikai khumnabasu ulakli. Mathang sahi gi angan basarukta pangthokadawriba lakadawriba tarahumdoi suba Manipur Assembly election da 32 Wangkai Assembly constituency mirep oigani haina thaurang tawriba Mutum Robindrona Kendra sigi manungda leiba 32/1 A and B Hauka Mamang polling station gi manung channa leiba ahal singda kurumjabaga loinana Mangol Ashiba nizabagi thauram ama ngasi Hauka Mamang community hall da pangthokre. Sri Mutum Robindro Election Campaign Committee na sinduna pangthokhiba thauram aduda laikai adugi ahal Laishram Gauro Singh, Asem Keso Kumar Singh, Asem Ibohal Singh, Asem Iboton Singh, Asem Nanda Singh, Thongam Kumudini Devi, Thokchom Maipak Devi Amadi, Asem Munal Singh na President Member Singh oina saruk yakhi. Thauram aduda wangang laduna Mutum Robindro Singh na hai. Wangkhem Kendra si hiram kayada sothaduna leire. Kendra si gi mafam kayada lambi thongi phibam yamna fatre. Haujik chawkhatlaba matam asida Kendra si gi mafam kayada thaknaba afaba totigi sing thakpa fangdaba mioi kaya leiri. Masi Kendra sigi mahut oina leiriba MLA na Kendra sigi mafam khudingmakta leiriba mioi khudingmakpo amata oina chap manaba midyengda yengba ngamdabadagi thohanbani haiki. Miyamna mahakpu nungsibiduna amadi thazabiduna laibak fabadagi Kendra sigi mihut ohenbirabadi Kendra sigi miyambo amata oiba midyengda yengduna miyamna thengnariba awaba sing kokhange haiba wakhalonda mikhal thengnanaba khongthang asi lokhatkibani haiki. Aroibada maruiba paw mukhana pizari. Khairamban ima kaitel da JFD amadi apunba nupi lupna sinduna NRC tawdana census tawba yaroi haiba demand tawraduna sit in protest athari. Khuraijam local na Yumnam Huidro Makha Laikai da leiba Haining Soi water body yengsinkhre. Security force na area domination amasung chingnaba mafam singda thiba humbagi thabak leptana chathari. Amasung Senapati district ki Manung Chanba National Highway 2 gi Khongnem Thana area dagi security force na mioi ani fare hairi. Haujiki oinadi Mami TV na sandok chaba news update loisinjare. Makha taba pawgidamak Mami TV bu mideng taduna laibiyo.